ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜꯁꯤꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯃꯄꯥ ꯃꯄꯨꯒꯤ ꯃꯔꯨ ꯈꯨꯟꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯇꯥꯎꯔꯩ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯕ ꯃꯤꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥ ꯐꯥꯐꯝꯗ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯠꯄ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯏꯁꯤꯡꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯇꯥꯎꯔꯩꯕꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯑꯗꯨ ꯎꯔꯒ ꯂꯥꯏꯔꯦꯝꯕꯤꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯎꯔꯩ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯇꯝꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯅ ꯂꯩꯔꯤ꯫ ꯅꯣꯡꯃ ꯇꯝꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯥꯎꯔꯩꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯕ ꯃꯤꯁꯛ ꯉꯥꯛꯇ ꯑꯣꯏꯔꯛꯂꯦ꯫ ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯆꯥꯔꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯄꯨꯁꯤꯟꯕꯤꯗꯨꯅ ꯇꯥꯏꯕꯪꯒꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤ" ꯍꯥꯏꯔꯛꯂꯕꯗ ꯇꯥꯎꯔꯩꯅ, "ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯁꯤꯟꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯥꯎꯔꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯝꯅꯥ ꯀꯧꯕꯤ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯂꯥꯏꯔꯩ ꯅꯪꯉꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯄꯥꯟꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯇꯝꯅ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯐꯔꯛ ꯇꯥꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ" ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯇꯥꯎꯔꯩ ꯃꯔꯨ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤ꯫ ꯑꯩꯅ ꯂꯥꯏꯔꯩ ꯅꯪꯉꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯇꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯀꯔꯝꯅ ꯏꯆꯤꯟ ꯑꯁꯤꯅ ꯍꯥꯏꯒꯅꯤ? ꯐꯔꯦ, ꯑꯩꯅ ꯂꯥꯏꯔꯔꯤ ꯅꯪꯉꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯁꯦꯡꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯅ ꯅꯪꯂꯕꯁꯨ ꯂꯥꯏꯔꯔꯕꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯒꯦ ꯈꯟꯗꯨꯅ ꯇꯝꯅꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯅꯨꯡꯁꯤꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯇꯥꯎꯔꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯐꯥꯖꯔꯛꯄ ꯉꯥ ꯑꯗꯨ ꯌꯣꯟꯖꯔꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯛꯆꯦꯟ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯤ꯫ ꯅꯣꯡꯃꯗꯤ ꯇꯥꯎꯔꯩꯅ ꯇꯝꯅꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯍꯟꯗꯛ ꯑꯁꯤ ꯑꯩꯒꯤ ꯃꯪꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛ ꯍꯦꯛ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯅꯪ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯂꯔꯣꯏꯗꯕꯒꯨꯝ ꯍꯦꯛ ꯍꯦꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤ"꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯋꯥꯕꯨ ꯀꯧꯕꯅꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯕꯨꯡꯉꯣꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯄꯥꯛꯄ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯉꯥ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯋꯥꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯃꯥꯡꯖꯍꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯁꯨꯗꯨꯅ ꯂꯩꯔꯁꯤꯕ" ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯗꯨꯗ ꯇꯥꯎꯔꯩꯅ, "ꯏꯕꯦꯝꯃ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯠꯇꯅ ꯀꯔꯝꯕ ꯊꯕꯛ ꯑꯃ ꯁꯨꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯐꯝ ꯐꯪꯕ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯇ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯊꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯏꯇꯧ ꯑꯁꯤ ꯈꯪꯂꯕꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯇꯝꯅꯥꯅ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯏꯕꯨꯡꯉꯣꯅ ꯈꯨꯗꯣꯡꯆꯥꯗꯦ, ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯑꯩ ꯄꯨꯛꯅꯤꯡꯅ ꯌꯥꯖꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯪꯒꯠꯆꯩ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯋꯥꯔꯧꯕ ꯇꯧꯕꯤꯕ꯭ꯔꯥ" ꯍꯪꯖꯔꯛꯈꯤ꯫ ꯇꯥꯎꯔꯩꯅ, "ꯏꯕꯦꯝꯃ, ꯑꯩꯍꯥꯛꯇꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫
ꯂꯩꯔꯤꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯃꯨꯛ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯏꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯩꯒꯤ ꯚꯥꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝ ꯇꯔꯪ ꯃꯔꯪ ꯑꯣꯏꯅ ꯏꯇꯥꯎ ꯇꯥꯎꯅ ꯂꯩꯕꯒꯨꯝ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯀꯔꯝ ꯇꯧꯍꯧꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯦꯛ ꯍꯦꯛ ꯑꯣꯏꯗꯨꯅ ꯐꯨꯝꯕꯪꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯕꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯅꯪꯕꯨ ꯅꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯖꯕ ꯉꯝꯖꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯈ꯭ꯔꯕ ꯂꯥꯏꯕꯛꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯟꯖꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯏ, ꯎꯆꯦꯛꯀꯤ ꯖꯥꯠꯇ ꯄꯣꯛꯇꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯤꯗ ꯏꯅꯤꯡꯇꯧꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯖꯔꯕꯗꯤ ꯍꯦꯟꯅ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯩꯒꯤ ꯄꯥꯂꯦꯐꯝ ꯅꯥꯏꯗ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯕꯨ ꯈꯟꯖꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯏ, ꯑꯃꯨꯛꯁꯨ ꯀꯞꯅꯤꯡꯕ ꯐꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯍꯥꯛꯅ ꯅꯊꯟꯇ ꯀꯔꯝꯅ ꯆꯥꯎꯈ꯭ꯔꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯍꯧꯒꯗꯒꯦ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯖꯗꯦ ꯍꯥꯏꯔꯛꯂꯕꯗ, ꯇꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃꯗꯨꯅ ꯀꯔꯤ ꯋꯥꯕꯨ ꯀꯧꯕꯒꯦ ꯏꯕꯨꯡꯉꯣ? ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯖꯒꯦ ꯈꯟꯖꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯆꯔꯕꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯤꯔꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯀꯔꯝꯕ ꯏꯔꯥꯜ ꯂꯩꯗꯨꯅ ꯑꯗꯨꯝꯅ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ꯫ ꯈꯣꯌꯨꯝ ꯂꯥꯎꯅꯝꯕꯁꯤꯡꯒꯤ ꯃꯤꯅꯝ ꯂꯥꯡꯕꯨ ꯆꯪꯕꯤꯒꯅꯨ, ꯇꯥꯏꯕꯪꯒꯤ ꯂꯥꯡꯁꯨ ꯊꯨꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯤꯕ ꯑꯁꯤꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯖꯤꯕ ꯑꯁꯤꯒꯤ ꯅꯣꯡꯃꯒꯤ ꯁꯦꯕꯥ ꯑꯣꯏꯖꯅꯕ ꯍꯥꯏꯗꯨꯅ ꯁꯨꯖ ꯅꯣꯝꯖꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯅꯁꯥꯗ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯗꯕ ꯑꯣꯏꯕꯤꯗꯨꯅ ꯇꯥꯏꯕꯪꯗ ꯃꯄꯨ ꯃꯥꯒꯤ ꯅꯥꯝꯕꯨ ꯁꯣꯟꯃꯤꯟꯅꯗꯨꯅ ꯇꯥꯏꯕꯪ ꯂꯤꯂꯥ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯗꯨꯅ ꯍꯤꯡꯖꯕ ꯃꯄꯨꯅ ꯀꯨꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯁꯣꯟꯖꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯇꯕ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯛꯂꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥ ꯐꯥꯕ ꯆꯠꯂꯤ꯫ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯖꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯇꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃꯗꯨ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯖꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯥꯎꯔꯩꯅ, ꯏꯕꯦꯝꯃ ꯑꯩꯍꯥꯛ ꯉꯥ ꯐꯥꯕ ꯆꯠꯇꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯆꯠꯂꯨꯒꯦ, ꯅꯍꯥꯛ ꯏꯆꯥ ꯑꯁꯤꯒ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯉꯥ ꯐꯥꯅꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡ ꯈꯔꯁꯨ ꯃꯪꯂꯝꯃꯤ꯫ ꯇꯥꯎꯔꯩꯅ ꯃꯥꯒꯤ ꯉꯥ ꯐꯥꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯥꯛꯂꯕ ꯏꯁꯤꯡꯒꯤ ꯏꯌꯥꯏ ꯑꯗꯨꯗ ꯈꯟꯗꯣꯛꯇꯨꯅ ꯊꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯂꯦ꯫ ꯇꯥꯎꯔꯩ ꯃꯍꯥꯛꯅ ꯍꯤꯅꯨꯡꯗ ꯅꯣꯡ ꯊꯨꯞꯅꯕ ꯆꯦꯔꯪ ꯑꯗꯨꯅ ꯃꯀꯣꯛ ꯀꯨꯞꯇꯨꯅ ꯍꯤꯅꯨꯡꯗ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯗꯨ ꯍꯥꯡꯕ ꯂꯩꯈꯤꯗ꯭ꯔꯦ, ꯑꯔꯠꯄ ꯂꯩꯇꯅ ꯆꯨꯊꯔꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯧꯈꯠꯀꯗꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯍꯤꯗꯨ ꯍꯨꯝꯗꯠꯂꯦ꯫ ꯇꯥꯎꯔꯩ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯤꯗꯨ ꯏꯁꯤꯡꯗ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯏꯁꯤꯡꯗ ꯇꯥꯔꯦ꯫ ꯃꯥꯅ ꯍꯤꯗꯨ ꯀꯟꯅ ꯀꯣꯜꯂꯗꯨꯅ ꯅꯨꯡꯁꯤꯠꯅ ꯑꯁꯨꯝ ꯑꯁꯨꯝ ꯍꯨꯝꯗꯨꯅ ꯄꯨꯕꯅ ꯂꯩꯔꯥꯏ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯇꯥꯎꯔꯩ ꯑꯗꯨ ꯃꯁꯥꯗꯨ ꯏꯪꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜꯅ ꯑꯀꯤꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯂꯩꯔꯥꯏ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯁꯟ ꯁꯥꯔꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯐꯨꯊꯈꯤꯕꯅ ꯃꯍꯥꯛ ꯏꯪꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯆꯠꯄ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯥꯎꯔꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯇꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃꯗꯨ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯗꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ
ꯃꯇꯧ ꯀꯔꯝ ꯇꯧꯅ ꯃꯥꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯁꯤꯕꯨ ꯈꯪꯂꯝꯒꯗꯒꯦ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯁꯣꯟꯖꯔꯛꯈꯤ꯫ ꯍꯦ ꯂꯥꯏꯔꯕ ꯅꯍꯥꯛꯀꯤ ꯑꯀꯟꯕ ꯁꯛꯇꯤꯅ ꯅꯅꯥꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯦꯜꯂꯝꯒꯗꯒꯦ? ꯍꯦ ꯂꯥꯏꯔꯕꯒꯤ ꯂꯥꯏ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯅꯅꯥꯏ ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯉꯥꯛꯄꯤꯗꯨꯅ ꯅꯅꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯗꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯖꯔꯒ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯇꯥꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯅ ꯃꯈꯨꯠꯇ ꯃꯩ ꯄꯥꯏꯗꯨꯅ ꯊꯣꯡ ꯍꯦꯛ ꯍꯦꯛ ꯍꯥꯡꯗꯣꯛꯆꯔꯒ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯂꯥꯛꯇ꯭ꯔꯕꯗ ꯃꯄꯨꯛꯅꯤꯡꯗꯨ ꯑꯋꯥꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯌꯦꯡꯂꯒ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯝꯅꯕꯨ ꯇꯝꯕꯤꯔꯝꯂꯤꯕꯅꯣ? ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯁꯨ ꯂꯥꯏꯔꯕꯒꯤ ꯂꯥꯏꯅ ꯐꯥꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯏꯔꯕꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯦꯗ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯖꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯔꯝ ꯇꯧꯔꯤ? ꯂꯥꯏꯔꯕ ꯇꯥꯎꯔꯩ ꯀꯧꯕ ꯅꯤꯄꯥ ꯑꯗꯨ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯁꯤꯗꯨꯅ ꯂꯩꯔꯕꯗ ꯂꯝ ꯍꯧꯗꯣꯛ ꯑꯆꯧꯕ ꯑꯃꯅ ꯉꯥꯒꯤ ꯃꯅꯝ ꯂꯧꯗꯨꯅ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯅ ꯃꯅꯝ ꯅꯝꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯇꯥꯎꯔꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯇꯥꯎꯔꯩ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯉꯥ ꯐꯥꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯝ ꯑꯗꯨ ꯉꯅꯝ ꯅꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯍꯤꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ꯫ ꯃꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗ ꯅꯤꯄꯥ ꯑꯁꯤꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯦꯡ ꯑꯣꯠꯄ ꯇꯧꯗ꯭ꯔꯕꯗ ꯍꯧꯗꯣꯡꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯝ ꯅꯝꯂꯦ꯫ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨ ꯉꯅꯝ ꯉꯥꯛꯇ ꯅꯝꯂꯦ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯎꯔꯩ ꯑꯗꯨ ꯍꯧꯗꯣꯡ ꯑꯃꯨꯕ ꯑꯗꯨꯅ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯍꯧꯗꯣꯡ ꯃꯀꯣꯛ ꯃꯥꯅ ꯃꯉꯛ ꯑꯗꯨ ꯎꯔꯨ ꯎꯔꯨ ꯂꯩꯔꯗꯨꯅ ꯌꯦꯡꯂꯛꯂꯦ꯫ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯏꯔꯪ ꯂꯪꯅ ꯃꯍꯥꯛ ꯖꯤꯕ ꯐꯥꯗꯨꯅ ꯆꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯇꯥꯎꯔꯩ ꯃꯍꯥꯛ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯐꯪꯕ ꯖꯤꯕ ꯐꯥꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯇꯥꯝꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯐꯤꯅ ꯌꯣꯝꯂꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯇꯥꯝꯅꯥꯅ ꯏꯁꯤꯡꯒꯤ ꯑꯄꯥꯛꯄ ꯏꯄꯥꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯜꯂꯗꯨꯅ ꯃꯁꯥꯕꯤꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯖꯔꯛꯂꯦ꯫ ꯃꯥꯅ ꯀꯧꯖꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯎꯔꯩꯅ ꯇꯥꯔꯗꯨꯅ ꯑꯩꯅ ꯃꯤ ꯆꯥꯅꯤꯡꯂꯤꯕꯁꯤꯗꯤ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯇꯥꯎꯔꯩ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯃꯈ꯭ꯋꯥꯡꯗ ꯐꯤ ꯑꯃꯅ ꯀꯤꯁꯤ ꯁꯦꯠꯄꯒꯨꯝ ꯐꯤ ꯑꯃꯅ ꯁꯦꯠꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯇꯥꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯐꯤꯖꯦꯠꯅꯤ꯫ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯃꯥꯟꯕ ꯃꯥꯅ ꯀꯔꯤꯒꯤ ꯃꯉꯛ ꯑꯁꯤꯅ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯍꯪꯅ ꯁꯥꯕ ꯃꯤꯒꯨꯝ ꯎꯔꯤꯕꯅꯣ ꯈꯜꯂꯤꯉꯩꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯥꯝꯅꯥꯅ ꯃꯥꯕꯨ ꯎꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨ ꯃꯁꯤꯅ ꯆꯥꯊꯣꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯇꯥꯎꯔꯩꯅ ꯍꯧꯗꯣꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯀꯣꯛ ꯄꯥꯜꯂꯗꯨꯅ ꯃꯌꯥ ꯏꯆꯧ ꯆꯧꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯕꯗ ꯇꯥꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯊꯧꯕ ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯕꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯇꯪ ꯅꯪꯅ ꯁꯦꯡꯅ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯑꯩꯅ ꯅꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯈꯜꯂꯤ, ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯀꯤꯗꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯉꯝꯗꯕ ꯄꯣꯠꯂꯝ ꯑꯃ ꯂꯩꯕꯗꯧꯅ ꯎꯏ꯫ ꯑꯩꯅ ꯆꯥꯒꯗꯕꯗꯤ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯗ ꯀꯤꯗꯨꯅ ꯃꯊꯟꯇ ꯄꯥꯈꯠꯇꯨꯅ ꯁꯤꯕ ꯖꯤꯕ ꯑꯗꯨ ꯆꯥꯒꯗꯧꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯀꯤꯗꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯏꯔꯪ ꯂꯪꯏ꯫ ꯃꯇꯝ ꯑꯁꯤꯗ ꯇꯥꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯕ꯭ꯔꯥ ꯍꯪꯖꯔꯛꯈꯤ꯫ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯀꯣꯛ ꯑꯗꯨ
ꯎꯔꯨ ꯂꯩꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯔꯪ ꯂꯪꯏ, ꯑꯗꯨꯒ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯇꯝꯅꯥ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯗꯨꯅ "ꯀꯔꯤ ꯃꯇꯧꯅꯣ? ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ? ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯗꯤ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯝꯅ ꯏꯆꯥ ꯑꯁꯤꯒ ꯂꯦꯟꯒꯗꯒꯦ ꯈꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯍꯟꯖꯔꯛꯈꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯑꯗꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯁꯤꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯂꯝ ꯍꯧꯗꯣꯡꯅ ꯏꯕꯨꯡꯉꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯥꯟꯈꯤꯗꯨꯅ ꯃꯍꯥꯛ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯕꯗꯨ ꯑꯣꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯟꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯀꯥꯏꯕ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤ꯫ ꯐꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯅ ꯏꯃꯥ ꯏꯆꯥ ꯈꯔ ꯋꯥꯅ ꯂꯦꯜꯂꯨ ꯇꯝꯈꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯅ ꯑꯁꯨꯝ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯥꯟꯉꯝꯗꯕ ꯃꯄꯣꯛ ꯑꯃꯗ ꯂꯩꯈꯤꯗꯨꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯒꯅꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯈꯪꯗꯅ ꯃꯤꯔꯥꯔꯝꯚꯥ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯏꯆꯥꯁꯨ ꯐꯠꯇꯕ ꯃꯄꯣꯛꯇ ꯇꯤꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯥꯟꯉꯝꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯂꯥꯟꯊꯣꯛꯆꯕ ꯉꯝꯒꯗꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯀꯞꯅ ꯀꯞꯅ ꯅꯤꯡꯉꯝꯗꯅ ꯂꯩꯖꯍꯧꯈꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯆꯥ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯖꯔꯒ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯃꯥ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯆꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯨꯡꯁꯤꯔꯕ ꯅꯄꯥꯕꯨꯡꯁꯨ ꯂꯥꯏꯔꯕꯒꯤ ꯂꯥꯏꯅ ꯄꯨꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ, ꯃꯗꯨ ꯃꯉꯥꯏꯔꯦ, ꯂꯥꯏꯅ ꯇꯝꯈꯤꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯅ ꯅꯄꯥꯕꯨꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯁꯤ꯫ ꯅꯪꯅ ꯈꯔ ꯆꯥꯎꯔꯛꯇꯨꯅ ꯏꯃꯥꯅ ꯊꯥꯗꯣꯛꯄ ꯌꯥꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯍꯤ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯖꯤꯕ ꯍꯤꯡꯅꯕ ꯉꯥ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯎꯔꯩ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯇꯣꯡꯂꯝꯕ ꯍꯤꯗꯨ ꯅꯨꯡꯁꯤꯠ ꯑꯀꯟꯕꯅ ꯍꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯆꯨꯞ ꯌꯩꯗꯨꯅ ꯄꯨꯟꯁꯤꯟꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯇꯥꯕꯤꯌꯨ ꯍꯤ, ꯅꯍꯥꯛꯇꯤ ꯄꯥꯈꯪꯕꯒꯤ ꯁꯩꯌꯣꯟꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯏꯄꯨꯔꯣꯏꯕꯅ ꯅꯪꯕꯨ ꯇꯣꯡꯗꯨꯅ ꯇꯥꯏꯕꯪ ꯖꯤꯕ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯈꯨꯗꯣꯡꯊꯤꯔꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯍꯤ ꯅꯪꯕꯨ ꯂꯥꯛꯇꯨꯅ ꯏꯄꯨꯔꯣꯏꯕꯗꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯗ ꯃꯐꯝ ꯈꯪꯗꯅ ꯂꯝ ꯍꯧꯗꯣꯡꯅ ꯀꯥꯟꯈꯤꯕꯅ ꯏꯄꯨꯔꯣꯏꯕꯗꯨ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯑꯣꯏꯗꯨꯅ ꯃꯁꯥꯅ ꯃꯤ ꯑꯣꯏꯔꯒ ꯃꯀꯣꯛꯅ ꯍꯧꯗꯣꯡ ꯄꯥꯟꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ꯫ ꯅꯪꯕꯨ ꯁꯤꯖꯤꯟꯅꯕꯤꯅꯕ ꯃꯍꯥꯛ ꯑꯗꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯄꯨꯔꯣꯏꯕ ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯣꯠ ꯑꯣꯏꯐꯝ ꯊꯣꯛꯂꯦ꯫ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯥꯅ ꯄꯣꯛꯆꯔꯝꯕ ꯏꯆꯥ ꯑꯁꯤꯅ ꯆꯥꯎꯔꯛꯇꯨꯅ ꯃꯄꯥ ꯑꯗꯨꯒꯤ ꯂꯥꯟꯉꯝꯗꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯥꯟꯕꯤꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯤ ꯅꯪꯅ ꯅꯅꯥꯏ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯒ ꯍꯤ ꯑꯗꯨ ꯃꯈꯨꯠꯅ ꯁꯣꯛꯂꯒ ꯃꯔꯥꯏꯕꯛ ꯀꯠꯂꯤ꯫ ꯃꯗꯨꯗ ꯍꯤ ꯑꯗꯨ ꯂꯥꯏ ꯑꯣꯏꯔꯛꯇꯨꯅ ꯄꯨꯜꯂꯤꯕ ꯍꯤꯔꯤ ꯑꯗꯨ ꯊꯗꯠꯂꯒ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯉꯥꯡꯒꯤ ꯃꯃꯥꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕ, ꯅꯍꯥꯛꯁꯨ ꯇꯣꯜꯂꯕꯤ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯅꯍꯥꯛꯁꯨ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯒꯦ ꯈꯜꯂꯕ꯭ꯔꯥ? ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯃꯥ ꯏꯆꯥꯗꯤ ꯏꯆꯥꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯔꯣꯏ"꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯊꯥ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯉꯥꯡ ꯆꯥꯎꯕ ꯉꯥꯏꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯒ ꯇꯥꯎꯔꯩ ꯍꯥꯏꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯕꯣꯟ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛ ꯀꯔꯤꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯥꯅ ꯕꯣꯟ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯕꯣꯟ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯊꯦꯡꯅꯔꯦ꯫ ꯃꯤꯁꯤꯡꯗꯨ ꯍꯦꯛ ꯎꯕꯒ ꯃꯥꯅ ꯃꯤꯁꯤꯡꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯃꯤꯁꯤꯡꯗꯨꯅ
ꯍꯧꯗꯣꯡ ꯃꯀꯣꯛ ꯄꯥꯟꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯔꯪ ꯂꯪꯕ ꯃꯌꯥ ꯑꯆꯧꯕ ꯄꯥꯟꯕ ꯃꯁꯥꯅ ꯃꯤ ꯑꯣꯏꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯃꯤꯁꯤꯡꯗꯨ ꯀꯤꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯈꯤꯕꯅ ꯃꯁꯥꯗ ꯌꯥꯎꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯈꯨꯟ ꯌꯧꯔꯕꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ꯫ ꯇꯥꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯑꯣꯡꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ? ꯃꯤꯁꯨ ꯃꯥꯟꯕ ꯃꯀꯣꯛꯅ ꯍꯧꯗꯣꯡ ꯃꯀꯣꯛ ꯑꯣꯏꯕ ꯃꯀꯣꯛ ꯑꯗꯨꯁꯨ ꯍꯪ ꯄꯥꯟꯕꯒꯨꯝ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯗꯨ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯕꯣꯟ ꯑꯗꯨꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯤꯅꯔꯗꯨꯅ ꯆꯪꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯎꯔꯩꯅ ꯑꯣꯟꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯇꯝꯅꯕꯤ ꯁꯥꯗꯨꯅ ꯂꯩ꯫ ꯃꯍꯥꯛ ꯃꯤꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯗꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯅꯥꯅ ꯇꯥꯔꯒ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯅ ꯑꯋꯥꯕ ꯑꯣꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯎꯅꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯦꯜꯂꯤ꯫ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯆꯠꯇꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯋꯥꯅꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯕꯣꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯑꯉꯛꯄ ꯖꯤꯕ ꯑꯃ ꯂꯩꯔꯦ." ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯍꯪꯂꯛꯈꯤ, "ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯗꯨ ꯀꯔꯝ ꯇꯧꯕ ꯃꯑꯣꯡꯅꯣ? ꯅꯈꯣꯏꯅ ꯈꯪꯂꯕꯗꯤ ꯇꯝꯃꯨ." ꯈꯨꯟꯖꯥꯁꯤꯡꯅ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯌꯥꯝ ꯊꯦꯡꯅꯔꯨꯕꯁꯤꯡꯁꯤꯅ ꯍꯥꯏꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯨꯡꯂꯪ ꯂꯪꯉꯤ, ꯃꯀꯣꯛ ꯑꯗꯨꯅ ꯍꯧꯗꯣꯡ ꯃꯀꯣꯛ ꯃꯥꯟꯕ ꯃꯑꯣꯡꯅꯤ, ꯃꯌꯥ ꯌꯥꯝꯅ ꯆꯧꯕ, ꯃꯉꯛ ꯑꯗꯨꯁꯨ ꯀꯣꯏꯔꯩ ꯂꯩꯕ ꯌꯥꯕ, ꯃꯁꯥꯅ ꯃꯤꯒꯤ ꯃꯨꯔꯇꯤ ꯃꯥꯟꯕ ꯃꯑꯣꯡꯅꯤ ꯍꯥꯏ꯫ ꯃꯍꯥꯛ ꯆꯦꯟꯕꯁꯨ ꯌꯥꯡꯏ, ꯃꯁꯥꯗꯨ ꯃꯥꯡꯕꯁꯨ ꯉꯝꯕꯗꯧꯅ ꯇꯧꯏ ꯍꯥꯏ꯫ ꯊꯦꯡꯅꯔꯨꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯄꯥꯈꯠꯈꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯁꯤꯔꯦ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯃꯥꯟꯕ ꯃꯑꯣꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯪꯅꯕ ꯌꯥꯗꯅ ꯉꯥꯎ ꯐꯩꯗꯨꯅ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯇꯝꯖꯔꯒ ꯕꯣꯟ ꯑꯁꯤꯗ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯡ ꯆꯟꯖꯔꯒ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯤꯡꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤꯒꯤ ꯑꯀꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯆꯔꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯀꯔꯝꯕ ꯗꯦꯕ ꯗꯦꯕꯤꯁꯤꯡꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯋꯥꯅꯕ ꯇꯧꯔꯤꯕꯅꯣ? ꯍꯥꯏꯔꯤꯕ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯩꯒꯤꯗꯤ ꯂꯥꯟꯃꯤ ꯊꯥꯖꯤꯟꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯀꯣꯅꯨꯡ ꯆꯪꯂꯛꯄ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯕꯤꯔꯒꯅꯨ꯫ ꯑꯩꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯦ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯖꯔꯒ ꯃꯤꯌꯥꯝꯗꯨ ꯃꯄꯨꯛꯅꯤꯡꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯅꯖꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡ ꯀꯧꯁꯤꯜꯂꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯈꯤ, "ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯌꯥ ꯍꯩꯕ ꯖꯤꯕ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯦ ꯐꯥꯔꯛꯎ, ꯉꯝꯗ꯭ꯔꯒꯅ ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯃꯥꯡꯍꯜꯂꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯁꯛ ꯈꯪꯗꯕ ꯖꯤꯕ ꯑꯗꯨꯕꯨ ꯐꯥꯅꯕ ꯂꯥꯛꯂꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯐꯥꯅꯕ ꯁꯪꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯑꯁꯨꯝ ꯀꯣꯏꯅ ꯕꯣꯟ ꯑꯗꯨꯗ ꯆꯠꯂꯛꯄꯗ ꯊꯦꯡꯅꯔꯦ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯉꯛꯏ꯫ ꯃꯍꯥꯛꯇꯤ ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯪꯗꯕ, ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯕꯅꯤ꯫ ꯀꯔꯤ ꯆꯥꯒꯅꯤ ꯀꯔꯤ ꯊꯛꯀꯅꯤ ꯈꯪꯗꯕ, ꯌꯩꯈꯥꯏꯕ ꯊꯤꯡꯒꯥꯏꯕ, ꯀꯤꯍꯟ ꯈꯪꯍꯟꯕꯅ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯃꯤꯁꯤꯡꯗꯨ ꯎꯕꯗ ꯃꯉꯛꯇꯨ ꯀꯣꯏꯔꯩ ꯂꯩꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯎꯔꯗꯨꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯥꯗ ꯎꯔꯤꯕ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯥꯕꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯐꯥꯕ ꯌꯥꯔꯦ ꯐꯥꯔꯁꯤ, ꯌꯥꯗ꯭ꯔꯦ ꯈꯨꯠꯂꯥꯏ ꯊꯥꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯗꯛꯇ ꯃꯥꯕꯨ ꯀꯣꯏꯁꯤꯜꯂꯦ, ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯦ꯫
ꯈꯨꯗꯛ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨ ꯃꯈꯣꯏꯕꯨ ꯌꯦꯡꯂꯝꯂꯒ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯃꯥꯕꯨ ꯃꯁꯛ ꯎꯔꯤꯉꯩꯗꯗꯤ ꯃꯈꯣꯏ ꯑꯀꯤꯕ ꯂꯩꯔꯝꯗꯦ꯫ ꯃꯁꯛ ꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯂꯨꯆꯤꯡꯕ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯑꯁꯤ ꯁꯤꯡꯅꯕ ꯄꯣꯛꯏ꯫ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯍꯥꯏꯕꯁꯤ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯁꯥꯅ ꯃꯤꯅꯤ, ꯃꯀꯣꯛꯅ ꯍꯧꯗꯣꯡ ꯃꯀꯣꯛꯅꯤ, ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯃꯩꯕꯨꯜꯒꯨꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯒꯗꯕꯒꯤ ꯆꯪꯁꯤꯜꯂꯨꯕꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯕꯗ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ, ꯅꯈꯣꯏ ꯃꯥꯒꯤ ꯃꯨꯔꯇꯤ ꯐꯤꯕꯝ ꯃꯨꯟꯅ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯎꯖꯍꯧꯔꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯥꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯔꯣꯏ꯫ ꯃꯥꯕꯨ ꯃꯨꯟꯅ ꯎꯔꯨꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯥꯁꯤꯡ ꯑꯁꯤ ꯀꯤꯕꯒꯨꯝ ꯏꯇꯨ ꯆꯨꯡꯗꯨꯅ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ, ꯑꯀꯤꯕ ꯄꯣꯛꯏ꯫ ꯈꯨꯠꯂꯥꯏ ꯊꯥꯔꯒꯦ ꯇꯧꯕꯗ ꯃꯍꯥꯛ ꯃꯩꯈꯨꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧ ꯌꯥꯊꯪ ꯑꯣꯏꯕꯅ ꯃꯍꯥꯛ ꯀꯤꯗꯕ ꯁꯥꯔꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ ꯈꯟꯗꯨꯅ, ꯐꯔꯦ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ, ꯃꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯡꯗꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ, ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯕ ꯃꯤꯁꯛ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯑꯣꯡ ꯂꯤꯆꯠ ꯁꯥꯖꯠ ꯈꯪꯅꯕ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯅ ꯊꯛꯅꯕ ꯇꯧꯖꯔꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯂꯨꯆꯤꯡꯕꯒꯤ ꯋꯥꯗꯨꯗ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯀꯤꯅꯔꯗꯨꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯑꯍꯤꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯑꯗꯨꯅ ꯃꯤꯅꯤꯟ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯩꯕꯨꯟꯒꯨꯝ ꯉꯥꯡꯂꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯒ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯀꯤꯅꯔꯦ꯫ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯃꯈꯣꯡ ꯑꯁꯤ ꯂꯩꯕꯥꯛ ꯇꯥꯗꯕꯒꯨꯝ ꯎꯏ, ꯃꯃꯤꯠ ꯑꯅꯤꯁꯤ ꯃꯩꯕꯨꯟꯒꯨꯝ ꯃꯩ ꯍꯧꯕꯒꯨꯝ ꯎꯏ, ꯃꯃꯥꯏ ꯑꯁꯤꯅ ꯀꯔꯤ ꯃꯑꯣꯡꯅꯣ ꯍꯧꯗꯣꯡ ꯃꯃꯥꯏꯁꯨ ꯃꯥꯟꯕꯒꯨꯝ ꯇꯧꯏ, ꯃꯌꯥꯁꯤꯡ ꯑꯁꯤꯅ ꯑꯣꯟꯊꯣꯛꯅ ꯆꯧꯈ꯭ꯔꯤꯕ, ꯃꯥꯕꯨ ꯎꯕꯗ ꯏꯁꯥꯁꯤꯡ ꯑꯁꯤꯁꯨ ꯇꯨ ꯆꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯇꯧꯅꯣ? ꯃꯄꯨꯛꯅꯤꯡꯁꯤꯡ ꯑꯗꯨꯅ ꯀꯤꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛ ꯑꯁꯨꯝ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯤꯄꯥ ꯑꯃꯗꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯊꯤ ꯌꯥꯝꯅ ꯐꯥꯏꯅꯤꯡꯂꯛꯈꯤ꯫ ꯃꯍꯥꯛ ꯃꯊꯤ ꯐꯥꯏꯅꯤꯡꯕꯗꯨ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯈꯔ ꯐꯤꯡꯅ ꯀꯤꯕ ꯂꯩꯇꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯊꯤ ꯑꯗꯨ ꯐꯥꯏꯔꯦ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯀꯤꯕꯁꯤꯗꯤ ꯊꯤꯅ ꯉꯝꯕꯣꯏꯔꯦ꯫ ꯃꯥꯅ ꯃꯊꯤ ꯐꯥꯏꯅꯤꯡꯗꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯃꯊꯤ ꯐꯥꯏꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯂꯥꯛꯂꯝꯕ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯂꯥꯏ ꯑꯁꯤꯕꯨꯗꯤ ꯑꯃꯥꯡꯕꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯊꯤ ꯐꯥꯏꯔꯨꯕ ꯂꯥꯟꯃꯤ ꯑꯗꯨ ꯃꯥꯅ ꯃꯈꯣꯡ ꯍꯥꯝꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯤꯕ ꯍꯧꯔꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯨꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯛꯈꯤ, ꯅꯪꯅ ꯅꯥꯈꯣꯡ ꯍꯥꯝꯂꯨꯕ ꯑꯗꯨꯗꯤ ꯀꯤꯕ ꯈꯪꯗꯕ꯭ꯔꯥ? ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯣꯡ ꯀꯟꯅ ꯍꯥꯝꯅꯤꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯤꯕꯒ ꯆꯪꯗꯦ, ꯁꯤꯕ ꯅꯥꯕꯒ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯦ꯫ ꯅꯪꯂꯔꯣꯏ ꯈꯟꯗꯨꯅ ꯊꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯐꯥꯏꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯐꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯔꯨꯞꯁꯥ, ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯄ ꯑꯁꯤꯗꯤ ꯁꯤꯕ ꯅꯥꯕꯒ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ, ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯥꯡꯅꯔꯤꯉꯩꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯑꯃꯨꯛ ꯃꯃꯤꯠ ꯑꯅꯤꯗꯨꯗꯒꯤ ꯃꯩꯕꯨꯜꯒꯨꯝ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯅ ꯂꯥꯟꯃꯤꯁꯥ ꯈꯨꯠꯂꯥꯏ ꯊꯥꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯪꯁꯤꯟꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯃꯐꯝ ꯈꯪꯗꯅ ꯆꯣꯡꯕꯒꯨꯝ ꯆꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯕꯣꯟ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯑꯃꯨꯛ ꯎꯍꯟ ꯑꯃꯨꯛ ꯃꯥꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅ
निंगथौ कोनुंग मनाक्ता हियांग अथौबा मांगथोखरे लालमीसिंगना निंगथौदा हंगचरखी इनिंगथौ इबुंगो महाग अखोई मयामना फागदबगी तानरगलबदा फाबा यादना असुम सेलकपना कोनुंग यौगदबा खरादा ngairabada महाग मांगथोखरे महाग मांगबसु ngami mamit ani adusu maibungum yanglakpada mangan sana sali makok adusu haudong makok sumali maya sing adusu yamna chawi aduga magi khujin sing adusu yamna sangi mabu aikoina phaba haibasi oithokadaba mandi aduna ining thauna laibak ya khang hai kokhat piraga maramasi khangnaba tawbibana phagadra khanjai hairakhi wadu tabada ningthaugi puning yamna waki hairiba laya sina tan thokpa ngamdana mirak asida leiba thoklabadi khara phagadra khanduna mabu halu hairubadi adubu laya sina makoi mayamna tanarakpadagi konungi manak naksilakle karam tawgani khanduna mana leibaki akhang ai sing kaukhatuna watana bahorakle akhang bani haiduna lagliba mi singdu makoina ngangba wafam adu amaga amaga amata manadi khara amana mahak kaibu kairoi bani hai khara amana mahak hingsabina maya tauri bani hai khara amana mahak sha marak nga marak haiba lai adu oigani hai magi mot pinarabada ningthauna farena khoina khangjaba tawduna mabu loisinba ngamnaba tawro angamba mida laupari tara pigani sana mohor kunsu pigani haire maduda akhangba pandit singaduna mana hana saningbagi mawong uli ahan bada songaraba hairiba pandit asina aina hana satkani haiduna mana polam singadu puraduna numidang aduda ningthau manai kharaga loinana mana mangki hairiba mafam maduda pot singadu tharaga thariba machinjak singdu sarola o haiduna kaure laigi kaubagi laiwadi sumbanina hiyanga thauba thoktaba yadabana mamit ani aduna maibulgum thanduna tholakle madu ubada maibaduna karino masidi shakti amanina khalingaida hiyanga thauba khara sangsilakle maiba tafam khangdre bibola suduna ngakna yengduna laikre kibadagi laison tension pomnama kauthokre matamasida hiyanga thauba afabana sini phattabana sini haiba khangdaba aduna mana thariba pot singadu pairaga maiba songarabagi mamaida thajale songaraba pandit adu sidi mawonga mani khanduna hawgatuna siba tare hairaga sele maduda maga langminaba pomnamak lagle haina duna maigai khangdana sianarabada hiyanga thaubana makoina tawriba adu yenglaga leptuna lehauki makoina ningthaugi mafamda iningthoi bungo lairiba laya si mawong amani mabu loisinba nana ekhoigi itikna sadi haijarakhi songara abagi mathangda mukundo kauba panditna khali aina haibada mana heli haiduna mana hana satkibadagi mahak awaba taredo layadu aina satlaga khangani mabu phaduna laknage khankhre mathangi numidangda mukundona laigi sinjak puraduna manai kharaga loinana ngarangi mafam adumaktada masinja adu tharaga hairakhi lairiba lai nahak ibungora ibemara haiba adusu aidi khangdi aduna ngasi aina piriba sinja asi saraga aigi mai ngak piduna nahak mafam asidagi mi leitaba mafamda leibikro natrabadi mukondo kauba pandit ai hakso patare haina khurumlakpa matam aduda mukundogi mangda hiyanga thauba lepladuna masidi wahi wata nungsi khanduna mabu konbige khanduna makut aniduna konaba hek makut ting thorakpada mukundo aduna siredana hairaga manai singadu dei bungo hoy selhaura si hairaga makoi mathwai hingnaba konung tamna kanna senakhi konung yaurabada ningthauna kari taure hanglabada mukundo kauba pandina ining thoi bungo mawonga mani mahaktu mangbasu ngami mamitsu maibun thanba kumani mana do maikoi bu phana ba tawrei nanai ge dharma karma amata kana khidre
Masak ubada pumnamak loina kauthoki tamjai. Maduda Kapui kauba pandit khali. Hera bana kari taugadoribano. Makoina kiduna tauribani. Ai salaga thengnage khankri. Ningthauna adu oirabadi karam taubatari. Bana sumlaiba tarabadi mi pumnamak awaba oinaragani. Kanamata mapan thoktuna thabak suba satpa ngamlaroi. Kari upai tausi hairibano hanglabada. Kapui kauba nipa asina. Nanai hak amtang sachaduna yengjarugi. Ningthauna Hare Ipu section hona biduna mabu loishin khinaba taurasi. Ipu na satpiduna amuktang yengbiru ro hairakhi. Kapoi kauba pandit aduna manai singda yengladuna. Ibunga khoi nakhoi khara mainam utong khara semduna pugadawbani. Karigumba mana sangsilakpa matamda mainam singadu nakhoina thuna nung ani khenaduna mai sukhatkadawbani. Mai aduna mabu suduna tangadabani hairakhi. Magi wadu targa sanminagadaba lami singaduna mainam semnare. Mai launaba mai hauba nungsing punaraduna makhoi numidangdu mafam aduda lakle. Kaphoina mantra soladuna mahakpu kaurakle. Mana sumna hairakhi. Mafam asida haunadaba thabak tawduna lairiba nahakpu aina unasi haiduna kauribani. Kari maramge nangna mirakta kihan khanganduna lairibano. Nangna saning thaningba aina pirage. Nahak mafam asida amuk laiba yadre haina. Hanna kauraklabada hana maiba singna sawallaba hiyanga thawbaduna. Thuna mamit anidu maimun thanbagum irang langna yenglakle. Madu ubada Kapoi pandit adu gyan mangle. Maibana khali. Masidi shakti yamna laikreda. Isa ina isa mainam sukhatlu hairakhi. Kibadagi langminaba mi singaduna nung yaiba honaringaida hiyanga thawbana sangsilaktuna maibadu phare. Panditu kibana gyan mangduna laimai thakta tare. Langminaba mi singaduna mahak lehaurabadi siba tare khanaduna siansilaktuna mainam utong singaduna hiyanga thawbagi masada kalle. Maduda utong singadudagi yauriba thauna hiyanga thawbagi masada chongduna mahak kerosene thauna pumchot chole. Kerosene thawgi manam tabada hiyanga thawbudu leptuna laikhre. Matamaduda mi singaduna pandit adubu thuna thangduna selakhi. Hiyanga thawbudu kerosene gi manamaduda mahak hainadabadagi mamit anidu langtrit langna makhoina sienkhibadu yengduna lehauki. Ningthau konung yaurabada ningthauna tauraibasi karam toroklibano hanglabada satlubasing aduna iningthau ibungo. Laihauriba mahaktu mawong amani. Mahaktu sakti yamna laiba jibani. Magi mamangda maina karisu tawba ngamdi. Mahaktu mai muthatpini hairakhi. Ningthauna karino nakhoina mai muthatpini hairibadi haina hanglabada misingduna hai. Iningthau ibungo aikhoina mai hauba nung puthokduna mai haunaba nung yaibada maidu hau haiba yadre. Madudagidi mana sangsilaktuna ipu asibu phare. Ipu asi gyan mangduna laimai thakta taduna laikhrabada nanai khoina puriba mahumgi utongna mangonda phure. Madu phawbada mahaki masada karisu tawduna lairabada aikhoi kharana ipu asibu thangduna purakliba asini. Aikhoi kana amatana mabu lakshin bangamgadaba mandre. Kari upaina mabu mafam asidagi tanthokhigadagi haiba iring thauna wakhal tawbiu. Nana aikhoi upai lejadri hairakhi. Makhoi mayamgi wadu taraga ningthaugi puning yamna warami. Matam asidadi tamna kaubi maraibak thirabi nupi asina masa ngang asi saunaba mana kanna honajarakpana masa nipa asi saurakle. Mahaki mamingdi thaungam haina mama aduna tholi. Masana sauraba adu uzaraga mama aduna nomgi numitta masabu yenglaga sumna hairakhi. Imagi ibungo nungsiba. Imana nangina phamda haigadaba sinagadaba wafam amma lairi. Masibu nangna pangthokpa ngamjanaba honajaba matam oirakle.
ꯊꯧ ꯑꯁꯤꯃꯇꯪ ꯏꯃꯥ ꯏꯆꯥꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯂꯕꯗꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯇꯨꯅ ꯑꯐ ꯐꯠꯇ ꯈꯪꯂꯤꯕ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯑꯔꯦꯝꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯉꯝ ꯀꯧꯕ ꯃꯆꯥꯅ ꯃꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯏꯕꯦꯝꯃ ꯅꯆꯥꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯄꯥꯡꯉꯝꯗꯕ ꯁꯤꯟꯊꯥꯕꯨ ꯑꯣꯏꯔꯕ꯭ꯔꯥ ꯅꯆꯥꯗ ꯄꯥꯂꯦꯝ ꯅꯪꯅ ꯄꯤꯕꯤꯕ ꯁꯤꯟꯊꯥ ꯑꯗꯨ ꯄꯥꯡꯊꯣꯛꯆꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯈ꯭ꯔꯕꯁꯨ ꯁꯤꯟꯊꯥ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯆꯕ ꯉꯝꯕ ꯊꯧꯖꯥꯜ ꯑꯗꯨ ꯏꯃꯥ ꯅꯍꯥꯛꯅ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯁꯤꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯅꯤ ꯃꯁꯤꯕꯨ ꯏꯃꯥ ꯏꯆꯥꯅ ꯄꯥꯡꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯁꯤ ꯅꯣꯔꯣꯛ ꯍꯥꯏꯕꯗꯨ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅ ꯈꯪꯅꯤꯡꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯇꯥꯛꯄꯤꯔꯣ ꯍꯥꯏꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ ꯃꯆꯥꯒꯤ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨ ꯃꯃꯥ ꯑꯗꯨꯅ ꯇꯥꯔꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯒꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯃꯛ ꯏꯃꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯍꯥꯟ ꯃꯈꯩ ꯈꯪꯍꯟꯗ꯭ꯔꯤꯕ ꯑꯁꯤ ꯅꯪꯅ ꯆꯥꯎꯔꯕ ꯅꯄꯥꯡꯒꯜ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯗ ꯏꯃꯥꯅ ꯈꯪꯍꯟꯗꯨꯅ ꯊꯕꯛ ꯑꯗꯨꯕు ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯆꯥꯎꯔꯛꯂꯕꯅꯤꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯇꯝ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯃꯥꯅ ꯅꯐꯝꯗ ꯇꯝꯂꯤꯕꯅꯤ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯅꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯎꯔꯩ ꯍꯥꯏꯅ ꯀꯧꯏꯗꯨ ꯃꯍꯥꯛ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛ ꯂꯥꯏꯔꯕꯅ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯃꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ ꯃꯥꯒꯤ ꯃꯁꯥꯗ ꯅꯄꯜ ꯌꯥꯎꯗꯦ ꯆꯝꯅ ꯍꯤꯡꯉꯤ ꯆꯝꯅ ꯂꯩ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯕꯗ ꯃꯥꯅ ꯉꯥ ꯐꯥꯗꯨꯅ ꯃꯗꯨ ꯌꯣꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯃꯤꯟꯅꯩ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯆꯍꯤ ꯐꯥꯔꯛꯇꯨꯅ ꯅꯍꯥꯛ ꯄꯣꯛꯂꯦ ꯃꯇꯝ ꯈꯔꯗꯤ ꯅꯪꯕꯨ ꯐꯪꯕꯗꯒꯤ ꯏꯃꯥꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯅꯄꯥ ꯑꯗꯨ ꯉꯥ ꯐꯥꯕ ꯆꯠꯇꯤ ꯏꯃꯥꯅ ꯍꯧꯒꯠꯇꯨꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯔꯕ ꯃꯇꯝꯗ ꯅꯣꯡꯃ ꯅꯄꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯁꯨ ꯁꯨꯕ ꯆꯠꯄ ꯌꯥꯔꯕꯅꯤꯅ ꯑꯩꯍꯥꯛ ꯕꯥꯔꯥꯛ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯕ ꯆꯠꯂꯨꯈꯤꯒꯦ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯉꯥ ꯐꯥꯅꯕ ꯂꯥꯡ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯃꯥꯅ ꯆꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯥꯁ ꯑꯁꯤ ꯏꯃꯝ ꯃꯝꯁꯤꯜꯂꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯈꯤ ꯑꯔꯠꯄ ꯂꯩꯇꯅ ꯆꯨꯔꯤꯕ ꯅꯣꯡꯒꯤ ꯃꯔꯛꯇ ꯅꯣꯡꯊꯥꯡꯅ ꯇꯣꯏꯅ ꯈꯞꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯂꯥꯏꯔꯕꯤ ꯅꯃꯥꯏꯅ ꯅꯄꯥꯕꯨꯡꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯖꯈꯤ ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯄꯤꯛꯂꯤꯕ ꯏꯆꯥꯕꯨ ꯄꯥꯝꯖꯔꯒ ꯏꯃꯨꯡ ꯑꯁꯤꯗ ꯇꯣꯏꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯣꯡ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯤ ꯅꯃꯥ ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯄꯥꯕꯨꯡ ꯑꯗꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯔꯝꯂꯒꯅꯤ ꯃꯍꯥꯛ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯈꯥꯡꯂꯝꯒꯗꯒꯦ ꯈꯟꯖꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯗꯨꯅ ꯄꯣꯛꯄ ꯃꯇꯝ ꯀꯨꯏꯗ꯭ꯔꯤꯕ ꯏꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯖꯔꯒ ꯑꯍꯤꯡꯗꯨꯃ ꯀꯥꯞꯇꯨꯅ ꯏꯃꯥ ꯏꯆꯥ ꯂꯦꯟꯈꯤ ꯅꯣꯡꯉꯥꯜꯂꯕꯗ ꯏꯃꯥꯅ ꯂꯩꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯏꯆꯥꯕꯨ ꯏꯊꯥꯗ ꯄꯣꯖꯔꯒ ꯅꯄꯥꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯏꯃꯥ ꯏꯆꯥ ꯅꯄꯥꯕꯨꯡ ꯊꯤꯕ ꯆꯠꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯕꯥꯔꯥꯛ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯌꯩꯊꯗꯨꯅ ꯁꯤꯔꯕꯖꯥꯠꯅꯤ ꯃꯥꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯝ ꯍꯧꯗꯣꯡ ꯑꯃꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯗ ꯑꯁꯤꯕ ꯅꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯥꯜꯂꯨꯔꯕ ꯃꯇꯨꯡꯗ ꯅꯄꯥꯕꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯤꯅ ꯍꯥꯏꯅꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯕꯗꯨ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯅ ꯍꯧꯗꯣꯡ ꯃꯀꯣꯛ ꯃꯥꯟꯕ ꯃꯌꯥ ꯌꯥꯝꯅ ꯆꯧꯕ ꯃꯃꯤꯠ ꯂꯪꯅ ꯃꯩꯕꯨꯟ ꯊꯥꯟꯕ ꯖꯤꯕ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯅꯃꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯄꯥꯕꯨꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯀꯟꯅ ꯀꯧꯖꯔꯕꯗ ꯅꯄꯥꯕꯨꯡꯅ ꯑꯣꯟꯈꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨ ꯑꯁꯣꯡꯕ ꯅꯔꯛ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯈꯤ ꯃꯥꯅ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗꯤ ꯅꯄꯥꯕꯨꯡꯅ ꯁꯦꯠꯈꯤꯕ ꯏꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯁꯦꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯏꯃꯥꯅ ꯎꯖꯔꯒ ꯅꯄꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯔꯦ
aduga paliba makok amadi mamit adudi angakpagi akiba phanglaba mawongni madu ubada nama aihak gyan mangkhre tawfam khangdana leptuna mabu mona yengduna leikhre magadusu leplaga ima isabu mona yenglaklaga asongba bon aduda thuna sangsinkhre nama aina tawfam khangdana isabu mona yengjaraga kaptuna leihore magadu napabungni haibasi mana setkhiba fising amadi magi miyoi murti ujaraga napani haiba namaina khangi nomit adudagi napabungbu amuk hana ujaba phangdana ngasi phauba ima isa lairiba sini nangadi nama aingonda tattana hangba ima aibu pokpiba ipa adu kanano takpiu kari maramgi aikhoibu thadoktuna mafam asida puna leiminadribano hanglakpa matamda nama oibi aina khumkhiba isana chauraba matamda imana napabung takani haikhibadu ngasidi isana chauba mapung pharaklabanina isagi nafamda napabungge asingba thokhiba wari asi liduna taklibani mama adugi thamoi sokpa pungamdraba mathamoi aduna melogi pirang sinthana tanik tanik tauba khonjelna ningamdana ngangliba waising adubu tajaraga masa aduna mathamoi sokna wari adu taraga hairakhi ima adudi karam tauba taribano ima gi wari adu tajaraga nasagi thamoi asi khangduna laithokchaba ngamdre hairiba lai adubu pabungno onkhiba oirabadi mahak mafam khangdana sa marak nga marak oiduna adum laikhiba tabani haujik aikhoi kari tauba tabage hangjarakhi mama aduna maram adugini nama aina waribasi aina ngasi phawba kanagumba amataki mafamda wari asi khangandana isa chawba ngairaklibani isana napabunggi siraba haksang aduna oliba lai adubu matau karamna loishenduna napabungna isorgi nakta tinba ngamgadagi khanduna ngasi phawba lairibani masibuni taibang miyoibana ngangariba sonaribasi miyoibana mahakti puina laikhreda mapa mapugi laman tondaba mapa mapugi maru khunba ngamba misak oigadabani hairiba napabunggi taibang khangdana lairiba haksang adubu isana matau karamna loishinduna dharmagi oiba isorgi nakta thakhiba ngamlabadi isa pokshabagi mai phangba haibadu oigadoribani aduna imagi bungo nahangna haujikti napabunggi manglanda tauduna lairiba dihe haksang polang adu matau karamna nangna lanthokhigadagi haiba maramadu thiduna norok taaduna lairiba napabungbu sarga yaunaba lambi thiba horo wafam adu tajaraga masani paaduna mamabu mona yengjaraga hingna kapladuna haijarakhi ima ibema nahak kumba mama asibu malem asida ani suna leiramkhigadra nahan makai pungamdraba thamoi aduna asuk nongdam thina tamkhraba thaudok singa sibu losinduna ngasi phawba khangduna leiramlibani nasana khanthajarubada puning asi khangba ngamjadi imana hairibe yathang adubu nasa laibak thibaina pangthok saba ngamjaba ima akhang kanbina hangna thaujan biu hairaga mamagi makhong koladuna hingna kappa horakle masagi matau adu mamana yengjaraga nungsina hairakhi imagi bungo imana kaidabi landabi nupi ama oina napabungbu ningjabi oirabadi imagi thaujallagi isana hairiba thabak adu laina pangthok saba ngamba oijaro mama aduna masada borasi pirabada masasi lairiba laiasi loisinaba akhangba ahiba thirage khalakle mana sumna khanduna tumthakhibana mamang aduda mapa aduna sijinaramba hi aduna mi oladuna laklaga hairakhi ibungo nangna hairiba lai adubu loisinba ngamba mi thige haina khalibadu kana amatana mabu loisinba ngamloi lagliba ihagasi nangi pabungna hingduna leiringaida mana sijinaramba hi aduni aihak haujik nangbu chawba ngaiduna isingi ironungda lai onduna nangbu ngaiduna leiribani aduna aihak asisu nangidi napabung thoi ayasi napabunggi marupni nomit adu nonglai nungsit akan bana humbadagi agi ithakta tongliba
ꯅꯥꯄꯥꯕꯨꯡꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯖꯈꯤꯗꯦ꯫ ꯅꯣꯡꯂꯩꯅ ꯍꯨꯝꯕꯗ ꯍꯤ ꯑꯣꯏꯔꯕ ꯑꯩꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯅ ꯍꯨꯝꯂꯕꯗ ꯅꯥꯄꯥꯕꯨꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯩꯔꯥꯏ ꯃꯌꯥ ꯌꯧꯅ ꯍꯨꯝꯖꯤꯜꯂꯛꯂꯕꯗ ꯅꯥꯄꯥꯕꯨꯡ ꯑꯗꯨ ꯂꯩꯔꯥꯏꯗ ꯇꯞꯅ ꯇꯞꯅ ꯁꯤꯠꯂꯗꯨꯅ ꯀꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡ ꯑꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯨꯈꯤꯕꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯗꯅ ꯑꯏꯪꯕꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯔꯥꯏ ꯃꯊꯛꯇ ꯁꯤꯔꯕꯗ ꯂꯝ ꯍꯧꯗꯣꯡ ꯑꯃꯅ ꯉꯥ ꯊꯤꯔꯛꯄꯗ ꯑꯁꯤꯕ ꯅꯥꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯀꯥꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯑꯣꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯕꯔꯥꯛ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯒꯪꯒꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯄꯨꯖꯥ ꯇꯧꯖꯔꯒ ꯏꯃꯥ ꯃꯥꯅ ꯄꯦꯟꯕꯤꯗꯨꯅ ꯅꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯗꯨꯅ ꯅꯥꯄꯥꯕꯨꯡꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯑꯣꯏꯖꯒꯅꯤ꯫ ꯏꯄꯥꯅ ꯅꯉꯣꯟꯗ ꯇꯥꯛꯂꯤꯕꯁꯤ ꯅꯍꯥꯛ ꯏꯄꯥꯒꯤ ꯕꯣꯔꯗꯒꯤ ꯀꯥꯎꯔꯒꯅꯨ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯆꯦꯡ ꯂꯩ ꯇꯤꯡꯊꯧꯅꯆꯤꯡꯕ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯔꯗꯨꯅ ꯕꯔꯥꯛ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯥꯛꯂꯦ꯫ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯒꯪꯒꯥ ꯃꯇꯥꯒꯤ ꯄꯨꯖꯥ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯊꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯈꯜꯂꯛꯈꯤ, ꯑꯩꯍꯥꯛ ꯑꯁꯨꯛ ꯀꯨꯏꯅ ꯏꯃꯥ ꯒꯪꯒꯥꯕꯨ ꯎꯖꯅꯕ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯐꯪꯗ꯭ꯔꯕꯅ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯃꯥꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯆꯥꯗꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯒꯪꯒꯥ ꯀꯧꯕꯤ ꯏꯃꯥ ꯑꯗꯨꯅ ꯊꯧꯖꯥꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯆꯥꯗꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯂꯥꯏ ꯅꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯒꯪꯒꯥꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯇꯨꯝꯊꯔꯛꯈꯤ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯒꯪꯒꯥ ꯃꯥꯇꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯥꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯋꯥꯔꯕ꯭ꯔꯥ? ꯅꯪꯅ ꯀꯧꯔꯤꯕ ꯒꯪꯒꯥ ꯍꯥꯏꯕꯤꯗꯨ ꯑꯩꯍꯥꯛꯅꯤ꯫ ꯑꯩꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯦ ꯏꯃꯥꯅ ꯄꯤꯔꯤꯕ ꯅꯥꯝ ꯑꯁꯤ ꯅꯍꯥꯛ ꯑꯃꯨꯛ ꯀꯥꯎꯔꯒꯅꯨ꯫ ꯍꯥꯏꯔꯤꯕ ꯅꯥꯝ ꯑꯁꯤ ꯅꯠꯇꯅ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯅꯪꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯥꯝ ꯑꯁꯤ ꯁꯣꯟꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯇꯥꯜꯂꯛꯎ꯫ ꯍꯥꯏꯔꯤꯕ ꯅꯥꯝ ꯑꯗꯨꯅ ꯅꯪꯅ ꯏꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯍꯣꯏꯊꯔꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯃꯥꯕꯨ ꯂꯥꯟꯕꯤꯗꯨꯅ ꯑꯃꯝꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯕ ꯅꯥꯄꯥꯕꯨꯡꯒꯤ ꯑꯇꯃꯥ ꯑꯗꯨ ꯁꯔꯒ ꯌꯧꯅꯕ ꯂꯥꯟꯕꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯏꯃꯥ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯛꯂꯝꯕ ꯅꯥꯝꯁꯤꯡ ꯑꯗꯨ ꯀꯥꯎꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛ ꯑꯀꯟꯕ ꯋꯥꯁꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯕꯅ ꯅꯥꯝ ꯑꯗꯨ ꯀꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ ꯑꯩꯍꯥꯛ ꯃꯇꯝ ꯈꯔꯗꯪ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ, ꯏꯄꯥꯅ ꯑꯣꯟꯈꯤꯕ ꯇꯝꯊꯤꯔꯕ ꯂꯥꯏ ꯑꯗꯨꯕꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯥꯏ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯇꯥꯏꯅꯕ ꯉꯝꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯔꯝꯕ ꯄꯥꯝꯕꯩꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨꯁꯨ ꯄꯥꯟꯗꯤꯠ ꯑꯍꯨꯝ ꯑꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯉꯣꯟꯗ ꯂꯪꯅꯕꯒꯨꯝ ꯊꯣꯛꯈꯤꯕꯅ ꯃꯍꯥꯛ ꯆꯤꯛꯅ ꯅꯥꯏꯇꯣꯝ ꯆꯠꯄ ꯃꯤ ꯎꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯥꯅ ꯃꯤꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯇꯥꯟꯅꯗꯨꯅ ꯂꯩꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕꯤꯅꯕ ꯇꯠꯇꯅ ꯋꯥꯀꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯈꯤ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯍꯦꯁꯣꯔꯤꯕꯨ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯄꯥꯎ ꯑꯁꯤ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯕꯥꯛꯇꯒꯤ ꯑꯈꯪꯕ ꯑꯍꯩꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯍꯣꯠꯅꯕꯗ ꯁꯤꯕ ꯃꯤꯁꯨ ꯈꯔ ꯌꯥꯎꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯍꯦꯁꯣꯔꯤꯅ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯂꯤꯕ ꯑꯍꯩꯕꯅꯤ ꯍꯥꯏꯔꯤꯕ
ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯅꯍꯥ ꯑꯃꯠꯇꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯥꯝꯖꯗꯕ ꯑꯍꯜ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯉꯝꯗꯨꯅ ꯑꯩꯕꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯉꯝꯕ ꯃꯤ ꯑꯗꯨꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯥꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯦꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯆꯗꯨꯅ "ꯏꯃꯥ ꯏꯕꯦꯝꯃ, ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯅꯤ꯫ ꯅꯍꯥꯛꯇꯤ ꯅꯆꯥ ꯑꯩꯅ ꯋꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯍꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯍꯟꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯅꯅꯥꯏꯒꯤ ꯁꯔꯨꯛꯇꯤ ꯏꯃꯥꯟꯅꯕ ꯂꯦꯡꯒꯥ ꯑꯣꯏꯕ ꯄꯤꯅꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯗꯦꯕꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯃꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯗꯦꯕꯤꯒꯤ ꯃꯟꯗꯤꯔꯗ ꯆꯠꯇꯨꯅ ꯈꯨꯔꯨꯝꯂꯤꯕ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯀꯔꯝꯕ ꯑꯄꯥꯝꯕ ꯅꯤꯔꯤꯕꯅꯣ ꯍꯪꯂꯕꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯈꯨꯝꯖꯔꯛꯈꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯑꯣꯏꯔꯤꯕꯗꯨ ꯅꯆꯥꯅ ꯌꯦꯡꯕ ꯉꯝꯖꯗꯗꯨꯅ ꯂꯥꯏ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯅꯤꯄꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯆꯥꯅ ꯏꯃꯥ ꯗꯦꯕꯤꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯅꯤ" ꯍꯥꯏꯖꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯑꯩꯅ ꯋꯥꯕ ꯑꯁꯤ ꯎꯗꯨꯅ ꯏꯆꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯏꯃꯥ ꯗꯦꯕꯤꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯍꯥꯏꯖꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯍꯥꯏꯕꯗꯨꯅꯤ ꯍꯟꯗꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯄ ꯂꯦꯞꯅꯔꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯇ ꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯃꯤꯌꯥꯝꯁꯨ ꯇꯥꯏꯅꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯍꯥꯏꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯩ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯋꯥꯕꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, "ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯑꯩꯅ ꯑꯩꯒꯤ प्रजाꯁꯤꯡꯕꯨ ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ" ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯤꯕꯁꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯍꯦꯁꯣꯔꯤꯅ ꯎꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯥꯅ ꯗꯦꯕꯤꯒꯤ ꯃꯟꯗꯤꯔꯗ ꯆꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯃꯥ, ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯁꯤꯕꯨ ꯏꯃꯥꯅ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯍꯧꯒꯅꯤ? ꯏꯃꯥꯒꯤꯗꯃꯛꯇ ꯀꯅꯥꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯄꯤꯒꯅꯤ? ꯐꯔꯦ, ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯕꯗꯤ ꯅꯅꯥꯏ ꯅꯆꯥꯗꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯆꯈ꯭ꯔꯒꯦ꯫ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯗꯦꯕꯤꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯄꯣꯊꯥꯐꯝꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯤꯉꯩꯗ ꯃꯍꯥꯛ ꯎꯏꯊꯔꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯤꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯃꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯅꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ꯫ ꯏꯃꯥꯅ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯔꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯙꯔꯃ ꯂꯩꯕ ꯃꯤꯁꯛ ꯑꯃꯅ ꯑꯣꯟꯈꯤꯕ ꯂꯥꯏꯅꯤ꯫ ꯃꯍꯥꯛ ꯃꯇꯝ ꯋꯥꯠꯇꯨꯅ ꯑꯈꯪꯕ ꯑꯍꯩꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯑꯣꯟꯈꯤꯕ ꯅꯤꯄꯥꯗꯨꯁꯨ ꯙꯔꯃ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯁꯣꯏꯗꯅ ꯅꯈꯣꯏꯅ ꯀꯧꯔꯨꯗ꯭ꯔꯕꯁꯨ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯔꯛꯈꯤꯒꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯅꯤ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯄꯤꯔꯤꯕ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯄꯨꯔꯣꯏꯕꯁꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯥꯎꯒꯅꯨ꯫ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯑꯣꯏꯅꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯅꯃꯥ ꯑꯩꯅ ꯇꯥꯔꯒ ꯅꯤꯡꯉꯝꯗꯕꯗꯒꯤ ꯏꯆꯥꯒꯤ ꯅꯐꯝꯗ ꯇꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯑꯁꯨꯝ ꯍꯥꯏꯔꯒ ꯗꯦꯕꯤ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯏꯃꯥꯅ ꯇꯥꯛꯄꯤꯔꯝꯕꯗ ꯀꯨꯏꯔꯔꯣꯏ ꯃꯥꯕꯨ ꯂꯥꯟꯕꯤꯅꯕ ꯃꯤꯁꯛ ꯊꯨꯡꯂꯔꯒꯅꯤ꯫ ꯃꯤꯁꯛ ꯑꯗꯨꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨ꯫ ꯃꯇꯝ ꯋꯥꯠꯇꯨꯅ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯇꯥꯛꯄꯤꯔꯝꯕ ꯑꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯗꯨ ꯉꯁꯤꯃꯛ ꯑꯣꯏꯍꯟꯅꯤꯡꯉꯤꯗ ꯍꯥꯏꯔꯒ ꯃꯄꯨꯛꯅꯤꯡ ꯑꯗꯨꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ꯫
ꯑꯋꯥꯕꯁꯨ ꯑꯣꯏ꯫ ꯃꯥꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯃꯥ ꯗꯦꯕꯤꯅ ꯃꯃꯪꯗ ꯇꯥꯛꯄꯤꯔꯝꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯕ ꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯖꯗꯨꯅ ꯂꯩꯖꯈꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯅꯥ ꯀꯧꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛ ꯑꯁꯤꯕꯨ ꯏꯃꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥ ꯑꯣꯏꯅ ꯎꯖꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯆꯥꯒꯤ ꯅꯃꯤꯡꯕꯨ ꯊꯧꯉꯝ ꯍꯥꯏꯅ ꯀꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯄꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯊꯧꯉꯝ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗꯤ ꯅꯃꯥ ꯅꯄꯥꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯕ ꯃꯤꯡ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯀꯧꯅꯕ ꯃꯤꯡ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯅ ꯅꯃꯥ ꯑꯩꯅ ꯊꯣꯜꯂꯤꯕ ꯃꯤꯡ ꯑꯁꯤ ꯀꯧꯏ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯗꯨꯅ ꯃꯤꯡ ꯊꯣꯟꯖꯔꯛꯈꯤ꯫ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯉꯁꯤꯗꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯥꯏꯅ ꯏꯃꯥꯅ ꯊꯣꯜꯂꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏꯅ ꯊꯣꯜꯂꯤꯕ ꯃꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯎꯖꯗꯅ ꯂꯩꯖꯈꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯕꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯀꯧꯔꯗꯨꯅ ꯊꯤꯔꯛꯂꯦ꯫ ꯃꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯅꯥꯒ ꯇꯤꯟꯅꯗꯕꯅ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨ ꯎꯅꯕ ꯐꯪꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯕꯣꯟ ꯑꯗꯨꯗ ꯊꯦꯡꯅꯗ꯭ꯔꯕꯗ ꯃꯍꯥꯛ ꯕꯣꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯛꯂꯦ꯫ ꯃꯥꯅ ꯁꯨꯝ ꯆꯠꯂꯛꯄꯗ ꯈꯨꯟ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛ ꯆꯥꯛꯁꯨ ꯆꯥꯔꯛꯇꯕ ꯆꯔꯥ ꯑꯅꯤ ꯁꯨꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯛ ꯈꯔꯗꯪ ꯄꯤꯖꯕꯤꯌꯨ ꯍꯥꯏꯖꯔꯨꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯗꯥꯏ ꯇꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯀꯔꯤ ꯊꯕꯛꯀꯤꯅꯣ? ꯅꯪꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯇꯥꯗꯕ꯭ꯔꯥ ꯍꯪꯂꯛꯂꯕꯗ ꯈꯣꯡꯒꯨꯜ ꯂꯤꯕꯅ ꯍꯥꯏꯖꯔꯛꯈꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤꯅꯣ ꯃꯌꯥꯝꯅ ꯋꯥꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯨ ꯍꯪꯂꯕꯗ ꯅꯪꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕ ꯑꯣꯏꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ꯫ ꯃꯁꯥꯅ ꯃꯤ ꯑꯣꯏꯕ ꯃꯀꯣꯛꯅ ꯍꯧꯗꯣꯡ ꯃꯀꯣꯛ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯑꯣꯏꯅꯔꯦ꯫ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯗ ꯇꯥꯛꯇꯨꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯈꯪꯕ ꯄꯟꯗꯤꯠ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯂꯣꯏꯅ ꯇꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯅꯥ ꯑꯃꯠꯇ ꯆꯠꯊꯣꯛꯅꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯗꯤ ꯇꯥꯗꯕ ꯑꯣꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯈꯣꯡꯒꯨꯜ ꯂꯤꯕꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯩꯗꯤ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯕ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯖꯕ ꯐꯪꯗ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯃꯐꯝ ꯀꯩꯗ ꯂꯩ ꯍꯥꯏꯅ ꯇꯥꯕꯤꯕꯒꯦ ꯍꯪꯖꯔꯛꯈꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯂꯥꯏ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯅꯩ꯫ ꯃꯍꯥꯛ ꯑꯍꯥꯟꯕꯗ ꯅꯪꯅ ꯂꯥꯛꯂꯤꯕ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯕꯣꯟ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯅꯥꯕ ꯂꯥꯏꯑꯣꯡ ꯈꯪꯗꯅ ナꯗꯨꯅ ꯂꯩꯔꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯕꯗꯒꯤ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯨꯕꯗꯒꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯅꯍꯥꯛ ꯆꯥꯛ ꯆꯥꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯔꯣ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯔꯒ ꯃꯍꯥꯛ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯠꯈꯣ꯫ ꯃꯥꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯪꯂꯛꯂꯕꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯈꯨꯟ ꯃꯊꯪ ꯃꯊꯪ ꯆꯠꯈꯤꯕꯅ ꯈꯨꯟ 10 ꯁꯨꯔꯕ ꯃꯊꯪꯗ ꯐꯖꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯊꯦꯡꯅꯒꯅꯤ꯫ ꯅꯪꯅ ꯍꯪꯂꯤꯕꯁꯤ ꯏꯕꯨꯡꯉꯣꯕꯨ ꯀꯣꯅꯨꯡ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯈꯣꯡꯒꯨꯜ ꯂꯤꯕꯅ, ꯏꯌꯥꯝꯕꯁꯤꯡ, ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯤ, ꯑꯗꯨꯅ ꯈꯪꯗꯨꯅ ꯍꯪꯖꯕꯅꯤ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯍꯣꯠꯅꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯐꯠꯇꯕ ꯂꯥꯏ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯃꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯍꯦꯁ꯭ꯋꯔꯤ ꯀꯧꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯏ ꯑꯁꯤꯕꯨ ꯉꯝꯕ ꯀꯅꯥ ꯌꯥꯎꯗꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ
ꯈꯣꯡꯒꯨꯜ ꯂꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯃꯍꯥꯛ ꯁꯥꯊꯤꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯄꯤꯖꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯒ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯄ ꯍꯧꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯤꯅꯣ ꯃꯍꯥꯛ ꯑꯁꯤꯕꯨ? ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯇꯝꯂꯕ ꯐꯥꯎꯕ ꯃꯥꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯋꯥꯡ ꯄꯥꯡꯅ ꯀꯣꯅꯨꯡꯅ ꯂꯩꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤ꯫ ꯀꯔꯝ ꯊꯣꯛꯂꯒꯗꯒꯦ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯆꯠꯈꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯛꯇꯝ ꯁꯥꯗꯥ ꯌꯦꯡꯕꯗꯁꯨ ꯑꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯍꯦ ꯏꯁ꯭ꯋꯔ ꯏꯕꯨꯡꯉꯣ, ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯃꯥꯗꯤ ꯂꯥꯏꯔꯕ ꯉꯥ ꯐꯥꯗꯨꯅ ꯃꯃꯥꯕꯨ ꯌꯣꯛꯆꯕ ꯃꯤꯅꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯁꯣꯟꯅꯩ꯫ ꯃꯍꯥꯛ ꯈꯨꯡꯒꯪ ꯈꯨꯡꯒꯪ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯃꯐꯝꯗ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩ꯫ ꯃꯥꯅ ꯊꯨꯡꯂꯨꯕ ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯍꯦꯛ ꯍꯦꯛ ꯍꯪꯉꯤ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯏꯃꯥ ꯍꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯅꯥ ꯑꯃꯠꯇ ꯃꯊꯟꯇ ꯆꯠꯅꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯀꯌꯥꯝ ꯂꯨꯕ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯔꯕꯒꯦ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯪꯉꯤ꯫ ꯃꯥꯅ ꯈꯨꯝꯖꯩ, ꯏꯃꯥ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯪꯕ ꯃꯤꯅꯤ, ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯁꯨꯖꯒꯦ ꯇꯧꯕꯅꯤ ꯈꯨꯝꯖꯩ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯏꯃꯥ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯕ ꯂꯥꯏ ꯑꯃ ꯂꯩꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯑꯣꯏꯅꯔꯤꯕꯅꯤ꯫ ꯌꯥꯔꯕꯗꯤ ꯅꯍꯥꯛ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯊꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯈꯤꯒꯅꯨ꯫ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯅ, ꯏꯃꯥꯈꯣꯏ, ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯔꯕ ꯂꯥꯏ ꯑꯁꯤꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯖꯔꯒꯦ꯫ ꯑꯩꯍꯥꯛ ꯂꯥꯏꯔꯕꯒꯤ ꯂꯥꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯔꯕꯒꯤ ꯂꯥꯏ ꯑꯁꯤꯅ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯂꯥꯏꯔꯕ ꯑꯩꯒꯤꯗꯃꯛ ꯊꯣꯏꯅ ꯈꯟꯕꯤꯕ ꯇꯧꯕꯤꯔꯒꯅꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯟꯕ, ꯋꯥꯔꯧꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯖꯔꯒ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯊꯪ ꯃꯊꯪ ꯂꯥꯛꯈꯤꯕꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯡꯁꯪꯕꯁꯤꯡꯗ, ꯏꯌꯥꯝꯕ ꯍꯣꯏ, ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯀꯣꯅꯨꯡꯗ ꯆꯪꯖꯒꯦ, ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯖꯔꯛꯂꯕꯗ ꯊꯣꯡꯁꯪꯕꯁꯤꯡꯅ, ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯨꯈꯤꯒꯦ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯕ ꯆꯪꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯅꯤꯄꯥ ꯄꯥꯈꯪ ꯑꯃ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯖꯍꯧꯏ꯫ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯏ꯫ ꯃꯥꯕꯨ ꯊꯥꯖꯤꯟꯖꯔꯛꯎꯔꯥ ꯍꯪꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯔꯕꯗ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯅ ꯂꯥꯛꯄꯒꯤ ꯋꯥꯔꯝ ꯍꯪꯂꯕꯗ ꯃꯥꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯀꯔꯝꯕ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯔꯕꯗꯤ ꯑꯩꯍꯥꯛ ꯁꯨꯖꯒꯦ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯏꯄꯥꯒꯤꯗꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯉꯝꯅꯗ꯭ꯔꯕ ꯊꯕꯛ ꯑꯃꯗꯤ ꯂꯩ꯫ ꯃꯁꯤꯕꯨ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯂꯥꯏꯔꯕ ꯑꯗꯨꯗꯤ ꯆꯦꯟꯈꯤꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯧꯗꯨꯅ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯈꯣꯡꯒꯨꯜ ꯂꯤꯕ ꯀꯧꯕ ꯑꯁꯤꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯁꯨ ꯑꯇꯩꯅ ꯉꯝꯐꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯆꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯇꯥꯛꯄꯤꯌꯨ, ꯅꯅꯥꯏꯗ ꯀꯔꯝꯕ ꯏꯅꯤꯡꯊꯧꯒꯤ ꯄꯥꯡꯐꯗ꯭ꯔꯕ ꯊꯕꯛꯅꯣ? ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯁꯦ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯛ ꯃꯑꯣꯡ ꯅꯥꯏꯗꯕ ꯑꯣꯏꯅꯤꯡꯕ ꯑꯣꯏꯕ ꯂꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯏꯄꯥꯕꯨ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ꯫ ꯃꯥꯕꯨ ꯅꯪꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯕꯗꯤ ꯏꯄꯥꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯅꯐꯝꯗ ꯏꯄꯥꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯔꯕꯗ ꯈꯣꯡꯒꯨꯜ ꯂꯤꯕ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯕ ꯁꯥꯔꯗꯨꯅ ꯃꯔꯨ ꯂꯨꯛꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯗꯤ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯅ ꯊꯕꯛ ꯑꯃꯇꯪ ꯐꯪꯖꯒꯦ ꯍꯥꯏꯗꯨꯅ
ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗ ꯅꯤꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯊꯕꯛ ꯑꯃ ꯄꯤꯕꯤꯕꯗ ꯅꯅꯥꯏꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯖꯔꯣꯏ꯫ ꯅꯅꯥꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯅꯅꯥꯏ ꯂꯥꯏꯔꯕꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯆꯕꯗ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯕ ꯊꯕꯛ ꯑꯣꯏꯕꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯕ ꯏꯅꯤꯡꯊꯧꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛ ꯅꯥꯄꯜ ꯌꯥꯎꯗꯦ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯊꯤꯅ ꯅꯪꯂꯕ ꯃꯤꯁꯛꯅꯣ ꯈꯟꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯊꯃꯣꯏ ꯃꯛꯇꯅ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯏꯆꯥꯅ ꯄꯥꯡꯊꯣꯛꯆꯗꯨꯅ ꯏꯄꯥꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕ ꯉꯝꯖꯔꯣ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯐꯝꯗ ꯕꯣꯔ ꯄꯤꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯊꯕꯛ ꯑꯁꯤꯗꯤ ꯅꯪꯅ ꯉꯁꯤꯃꯛ ꯇꯧꯒꯗꯣꯔꯤꯕ꯭ꯔꯥ? ꯈꯣꯡꯒꯨꯜ ꯂꯤꯕꯅ, ꯅꯅꯥꯏ ꯑꯩꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ, ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒ ꯈꯪꯖꯅꯤꯡꯏ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯏꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯇꯝꯂꯦ꯫ ꯃꯗꯨꯗ ꯈꯣꯡꯒꯨꯜ ꯂꯤꯕꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯉꯁꯤꯃꯛꯇꯤ ꯈꯔ ꯊꯦꯡꯃꯜꯂꯦ꯫ ꯑꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯍꯌꯦꯡ ꯑꯁꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯇꯝꯅ ꯃꯥꯕꯨ ꯍꯣꯏꯗꯨꯅ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, ꯏꯕꯨꯡꯉꯣ, ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯣꯠꯅꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯥꯒꯤ ꯃꯐꯝꯗ ꯑꯔꯦꯝꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯣꯡꯒꯨꯜ ꯂꯤꯕꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯛꯇꯅꯕ ꯅꯅꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯃꯝ ꯄꯥꯏꯍꯟꯒꯅꯤ꯫ ꯃꯤ ꯌꯥꯝꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯍꯣꯏꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯖꯔꯕꯗ ꯅꯤꯡꯊꯧꯅ ꯒ꯭ꯌꯥꯟ ꯇꯥꯈꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯃꯍꯦꯁꯣꯔꯤꯕꯨ ꯌꯦꯡꯖꯔꯒ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯁꯥꯃꯛꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯣ꯫ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯟꯗꯨꯅ ꯂꯩꯍꯜꯂꯨ꯫ ꯃꯍꯥꯛ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯦꯁꯣꯔꯤ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯈꯣꯡꯒꯨꯜ ꯂꯤꯕꯕꯨ ꯎꯖꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯗꯦꯕꯤꯅ ꯃꯥꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄ ꯃꯤꯁꯛꯅꯤ ꯈꯟꯖꯗꯨꯅ ꯗꯦꯕꯤꯒꯤ ꯆꯔꯟꯗ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯍꯦ ꯏꯃꯥ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯗꯨꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯈꯣꯡꯒꯨꯜ ꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯃꯥ ꯒꯪꯒꯥꯅ ꯇꯥꯛꯄꯤꯈꯤꯕ ꯅꯥꯝ ꯑꯗꯨ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯣꯟꯗꯨꯅ ꯊꯝꯃꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯃꯃꯥꯏ ꯇꯥꯊꯣꯛꯍꯟꯗꯨꯅ ꯃꯥꯅ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃꯗ ꯁꯣꯟꯗꯨꯅ ꯄꯥꯏꯔꯒ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯃꯥꯏꯕꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯃꯆꯤꯟꯖꯥꯛ ꯄꯤꯕ ꯃꯐꯝꯗ ꯀꯧꯔꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯀꯧꯔꯛꯈꯤ, ꯑꯀꯥꯁ ꯃꯥꯂꯦꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯂꯥꯏ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ꯫ ꯊꯨꯅꯃꯛ ꯂꯥꯛꯇꯨꯅ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯇꯣꯏꯅ ꯀꯧꯔꯛꯂꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯩꯕꯨꯟ ꯊꯥꯟꯕꯒꯨꯝ ꯊꯣꯔꯛꯂꯦ꯫ ꯃꯗꯨꯗ ꯈꯣꯡꯒꯨꯜ ꯂꯤꯕꯅ, ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏ ꯀꯤꯒꯅꯨ꯫ ꯃꯥꯅ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯥꯟꯅ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯂꯝ ꯆꯤꯡꯗꯨꯅ ꯃꯥꯕꯨ ꯍꯣꯏꯗꯨꯅ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯕꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈ꯭ꯔꯕ ꯃꯄꯥ ꯑꯗꯨꯕꯨ ꯍꯣꯏꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯕꯣꯟ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯒꯨꯝ ꯄꯨꯔꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯄꯥꯅꯤꯀꯣ ꯈꯟꯖꯔꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯃꯥꯅ ꯃꯁꯥ ꯑꯗꯨꯗꯤ ꯃꯤ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯅ ꯁꯣꯟꯖꯔꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯇꯣꯜꯂꯕ ꯅꯆꯥꯅ ꯇꯧꯖꯔꯤꯕꯁꯤ ꯏꯄꯥꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯏꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯩꯍꯧꯕ ꯇꯥꯔꯕꯗꯤ ꯇꯣꯜꯂꯕ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯄꯥ ꯃꯄꯨꯒꯤ ꯃꯔꯨ ꯈꯨꯟꯕ ꯉꯝꯗꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ
aibu pokpi maraibak thirabi ima aduna thauda si pibiduna tolabana saina ipa gi asibak sang asi loisinjaduna ipa ipugi maru khunba ngamjaba haibadu oijaduna puinagi lambi phangjage nahagi thaujalna laibak thibana sana ipagi asiba haksangbu ujaba phangjare haina mapuning nungsina kapna kapna kana uhandana mitki pirang taithok saraga hiyanga thaubabu hoiduna chali asumna lakpana mana hana leiramba bonadu yaurabada khongul libana lanmi singda hairakhi isine naw sing na koina barak turen yauna balambi singduna chalu asum haiduna barak turen torban yaurabada khongul libana isine naw sing mahangna isingda chatkhina balambi ama phalu haiduna lanmi sing aduna isingda kumthanaba lambi ama pire maduda khongul libana hiyanga thaubo oiriba mapagi dihe adubu munna mamita mapitana yengjaraga haijarakhi he athauba nahak nahan makai lanba ngamdana leiramba adu ngasidi ganga matagi irunungda nangi phatraba maya adu mangjaduna nahak mapugi nakte yaubiro hairaklabada hiyanga thauba masadu thak thak niktuna baraki singda kumtharakle mahana kiribasi khongul libada ganga matana pibi khiba nama adubuni aduna mahagi singda kumthakrabada mana hana sizinaramba hi lai onduna lai khiba adusu hi oina isingi maida tawkhalagle hiyanga thaubudu mafam khangdani isingi maida maikhu oina mutkhi masani pasigi mamitta mapa aduna hi tongladuna asumna bor pirakhi ipagi bungo nungsiba ipana nangbu pokshabagi mahaina napa ihag ishorgi nag yaujaragani haujikti ipa chatlagi nangna nama maraibak thirabi mabu luna tawjau ipadi iraibak leitabadagi nama nasabu konba ngamlamdre ipabu warauraganu hairamlaga mahak hi tongduna akasta paikhatkre matamasida mama adu selektuna imagi bungo haiduna masadubu sejet konsinbire miyam adugi mamangda mapani haiba khangandana mama aduna hairakhi imagi bungo nangna ngasi leibaki yai phanaba tawriba thabaga si ujaraga namai gi thamoi asi apen boire aduna imana isada bor amatang piragi nangdinga sidagi hauna nama napagi laman tondaba masa haibadu oiro haina bor pibire maduda masa aduna ima haina mama bu munna yengjaraga hingna kaplagbe lanmi bayamadusu mama masana kapminaribadu ujaraga asumna sonai makoi mama masa asidi kayada laibak ningkhrabano mama dharma laibi asina pokpa masa oibanina masa asi karigi lemna mangani hainai masigi matungda khongul libana lanmi pumnamakta hairakhi haujikti sinina pumnamak konungda hanbiduna ining thauda pao si tambiruro aidi ining thauna pibi badu pangthok sabaloi jare pumnamak lai adugi maramda kari suwabiraganu mahak aran khubam phangkhrabani asumna hairabada lanmi pumnamak sang silaktuna mangonda khurumjare aduga konung tamna chatkhi ningthauna wari pumnamak tarabada laglibani padu achamba minati karigi mana thabak loirabasu magi pifam thokpa mana pidri na khoina magi laifam khanglabani na mabu kol so haiduna manai sing sagol tongbani pani tharkhi adubu ningthawaduna amukhalai aina karigi mathanta lauru so haikribano mabu isa si piduna lohongba tarabadi mama adusu yahonbana phagani asum khanduna ningthauna sagol gari amuk nauna tharaduna mama adubu lakhwalunaba hairakhi matamaduda maheshwari kaubi rajkumari aduna khali mana karigi thaba adu pangthokpa matungda mana konungda laktana mayumda leihoriba karigino mana ibu pamdaba oiramgadra aduk mai haiba mahakna yamna lairaba saduna atonba migum tumina leiriba mahak
matat haiba mini mana aigi yong itau pumnamak loina khangkhrabani aduna mana aibu pamdabadagi konungda amuk laktana thabak loire haiduna lehoribani aina kari hairaga kari nganglaga mana aibu nungsibigadagi asum khanjaraga Rajkumar gi thamoi adu yamna wajakhi ningthau manai sing mathang mathang mama masagi nakta thungdare makhoina haijarakhi ibungo Maharajna mana aduk chawba thabak ama laiba sigi tawbiramlaga thabak loire haiduna hekta mayumda lehawi haiduna yamna warawi ibungo bo amadi mama ibe mabu konungda laukhalu so haiduna nanai khoi laksaribani karigumba satpidrabadi ining thogi puningda yamna warauba poklagani ibungo gi mana mathum khara su pigadaba lai haina ining thona takpira I hairabada mama aduna miyamna ngangnaba hairiba lai sibuloi sinba ngamlabadi ningthau khubam pithoktuna majai be mabu pithoklaga ningthau ohengani hainabadu mama aduna khangladuna masabu yenglaga hairakhi ibungo laiba sigi ningthauna hairibasi ima isadi sataba yadi nahak loisinjaruro ima su thaurang tawrurage haiduna mama masani du sagol gari tongladuna konung yaurakli maduda ningthauna khongul libabu yenglaga hairakhi ibungo nangna kari maramgino ipabu thadoktuna nayumda leiruriba aina nangi nafamda hana haikhiba hattaba lai adubu nang loisinba ngamlaba matungda isa nupi asi nangonda piduna nangna ipagi mhot sinduna ningthau oiraga isa nupi asina maharani oiduna panminau haikhiba wadu nangna isabu pamdabagira sengna hayu adu oirabasu laiba asida leiriba kaina sing asi punna kaukhatuna nathwaina pamba ama khanduna lohonglaga nangna ningthau oiraga lohongliba nupi aduna rani oiduna laiba asina ngau ipa adi ahan oiragle amu hana laiba ngakpa ngamlaroi hairakhi ningthaugi wadu taraga laining thoi bungo nanai bo warau biganu nanai hak ining thauna takpiba khudingmak injagani hairabada ningthauna peladuna masanu pibu khongul libada lohong biduna mahagna ningthau oiraga Maheshwari kaubi ibe maduna rani oiduna nungaina pankhi asumna thaungambana khongol liba oikhiduna mapagi maru khunba ngamjakhi matang aswaida wari silosinjare anauba wari amada mayamga puna amuk thengnaminarasi